Prem Review presenting Theri movie first part. Theri movie gi ahan masarun horpada Nebi ko banupi macamana mahaki mapa Vijay Kumar sibo baby haina kauduna school chalasi theng harami adudagi mahaki mapa Vijay Kumar na minute ani da ngai ko harami hairiba tanja asidadi Nebi gi mamangda car ama laktuna mangon ising kapsalami masin maram obana Nebi na mahaki mapa Vijay Kumar sibo baby haina kanna kaurami madudagi Vijay Kumar amadi mahaki masanupi Nebi makhoi na makhoi bike asibu thauduna car asibu kanna tanadun laklami makhoi na sum tanaraktuna car asigi mamangna khamlami matam masida nongsu kanna tarami aduga Vijay Kumar na car tharuliba nupa asibu gari asidagi kautharami car tharuliba nupa asi jamna icham chamjaba pandit amo oirami masin maram obana Vijay Kumar na nupa asibu phudabida minute tara nong marak adudale phalami asig matungda Vijay Kumar na nupa asida sumna harami nangsu nungaibra ising choprasi harami masig matungda Vijay Kumar na nupa asibu maham asidagi chatlo haina chalankhirami mathangi numita muk Vijay Kumar na mahaki machanupi Nebi asibu school asida thilaklami matam masida Vijay Kumar na mahaki machanupi sibu mama haina kaubirami aduga machanupi sibu school ase thamlar matungda maham asidagi chakhirami madudagi Nebi na makhoi gi school asida changlak matam asidadi makhoi gi class asi horami asina maram oibna makhoi gi teacher duda mahakna sumna hairami ngasi aikoina school asida lak matam asida lambida gari amane isingna kapsalakona maram oibna school karakpa si thengra hairami adudagi teacher asina Nebi da sumna hairami nanga tawriba dialogue sing adu aina piklingai desu jama tawrami hariba tanja asidadi Nebi gi mapan thauliba gari si start hogduduna ke kaurun lerami madudagi makhoi gi oja asina Nebi da sumna hairami ada leiribu nupa asi kanano hairami adubu Nebi nadi oja asida asumna haijalami ada leiribu nupa asi aigi yamani hairami adugu sumatakta angang asina oja asina sumna hairami mahak asi pakhangni nangna try tawba jagani hairami adudagi oja asina Nebi da sumna hairami nang class asig manungda jamna thuna changkhro hairami asig matungdong Vijay Kumar na mahaki bread ki bakery shop aduda laklami matam asida mahaki makhada thapak tawba gajendra haibu nupa asi laklami adubu Vijay Kumar na gajendra sumna hairami nangna aduki matik thengna maham asida laklibasi karigino hairami aduga musu Vijay Kumar na gajendra sumna hairami nangna counter adu chattuna fajana bill panaru so hairami mathangi numita mu Vijay Kumar na mahaki machanupi sibo school asida thilaklami adudagi mahaki machanupi na mahaki mapada asumna hairami baby nangi bike asina maram oibana school karakpasi matam punabak thengle adugi sumatakta numit khudingi aina parade ani join to phangde hairami asina maram oibana nangi bike asibu jongthoktuna cycle ama oina leiro hairami asigi matungda Nebi na mahaki class asida lak matam asidadi makhoi gi oja asina Nebi da sumna hairami nang ngasi omuk thengle hairami adubu Nebi na makhoi gi oja asida sumna hairami aina ngasi thenglibasi tumba hogatpa thengbagini hairami matam asidadi Nebi gi mapa Vijay Kumar asi laktuna good morning ma'am hairami asina maram oibana oja asina Nebi asibu class asigi manungda changkhro hairami adugo musu oja asina Vijay Kumar da sumna hairami nangi nakoi narang ichong chongidu phajana kakthalu aduga nacha asichu matam chana thilau asumna tawribadi nangi nacha asichu discipline phajana laigani nakhoi gi naimdasu thabok tawnuba mi amata leitabra hain hanglami adudagi Vijay Kumar na oja asida sumna hairami aina city asi laklibasi anowai laklibani akhoi gi jumda aina tana kanamta leite hairami wayasi haramduna maham asidagi chakhirami adubu oja asinadi Vijay Kumar asibu jengnu lehorami mathangi numita mu Vijay Kumar na mahaki machanupi asibu school asidagi lowblak matam asidadi mahaki machanupi asi mabit asi soktun lerami asina maram obana Vijay Kumar na mahaki machanupi da kanana tawribuno hairami adudagi mahaki machanupi Nebi na mapada sumna hairami akhoi gi class adu jawriba Kumar hairiba nupa aduna aigi ming asibu bakery haina tholi adubu ainadi aigi ming asi Nebi haina kawi hai matam adudadi aina ngangliba sing asi mana tadabana maram obana aibu phoribani hairami adudagi Vijay Kumar na machanupi da asumna hairami nangna karigi laman khumdribuno hairami adumoinamak machanupi na mapada asumna hairami ipa nangna ingonda takpiribadudi mingonda khut hangano haina adubu mu mahaki mapana Nebi da asumna hairami asumna nangonda phurakpa tarabadi laman khumgadumna hairami masini maram oibana Nebi na school adugi manunga chensanduna Kumar hairiba nupa machadu phuramduna halaklami mathangi numita muk Nebi na Kumar hairiba angang asibu phurubagidamak makhoi gi oja asina mahakpu church amata kauromi matam asida Nebi amadi mahaki mapa makhoi ni na oja asibu ngairami
oza asibu makhoi mamanga lak matam asidadi Vijay Kumarna machanupida hawkatlo haiduna makhoine leplami adubu mu oza asinadi Vijay Kumarda karigi leplibuno phamo hairami madudagi Nebi nasu phamge hain tong matam asidadi oza asina Nebi da sumna hairami nangdi phamguno hairami hairiba tanja asidadi church asidagi gunda kharabu laktuna oza asida thengjilami masina maram oibana Nebi na nupa asida lauduna sumna hairami nangna oza asida thenglibasi sorry hayu hairami adubu nupa asinadi angang nangna kari khangdana haiduna kupanga tharak matam asidadi oza asina gunda asigi makhulasu phaduna nupa asi khaja asida tharami adudagi nupa asina sawaduna nangbudi aina leman tharo haiduna mahak maham asidagi chakhirami mathangi numita mu Vijay na tumlingai matam asida mahaki machanupi Nebi na mapada sumna hairami aidi ngasi akhoigi teacher aduga chatlaga haiduna chakhirami ngahak lera matungdadi Vijay gi mayumda police amana mahaki machanupi gi ai card asiu paidun laklami aduga musu asumna hairami Nebi gi mapadu nang natra hairami masigi matungda Vijay na machabu soktun leriba hospital udur kanna chenu laklami Vijay na hospital u joro matungda mahaki machanupi manak changlok matam asidadi mahaki machanupi sidi karim toromde adudagi mahaki machanupi na mapada sumna hairami aigi teacher na aibu kanbirakpani aigi teacher gi makul adu soobani hairami asina maram oibana Vijay na hospital gi room adu tholaktuna oza adu sumna hairami nangina khusoklibudu pharabara hairami adubu oza asinadi mangonda asumna hairami karim tawde hairami hairiba tanja asidadi Vijay Kumarda nupa ama laktuna asumna hairami nang Nebi gi mapa natra hawjik police station na chataba jaro hairami adudagi Vijay Kumarna nupa asida asumna hairami karigi chakadoribna hairami adudagi police asina umangonda asumna hairami nangi na cha asi accident thopagi damak nakoi oza asina FIR ama challe FIR dubu sign tawnabagi chakadabani hairami adudagi oza aduna Vijay Kumarda asumna hairami Jasta thengnaba gunda sing aduna aikhoi gari ru thomjilakpani asina maram moibana aina FIR irbani hairami asig matungda Vijay Kumar amadi teacher makhoi sing asi police station asida FIR asibu withdrawal tawjarage haina laklami makhoina police station asi jawra matungda police asina FIR asida sign tawnabagi hairami matam asidadi maham asida police officer am tholaktuna Vijay Kumarda asumna hairami nangi naming kari kauge haina hanglami adudagi Vijay Kumarna police officer asida asumna hairami aigi ming Jos Pakado kawi hairami aduga musu maham asileramliba police officer asina Vijay Kumarda asumna hairami nangsi aina hana ukhibum tawi nangsi Jharkhanda aigi lonena IPS training tawkhibdu natra hairami adu Vijay Kumarna nupa asida asumna hairami aidi adugumlaba miyo amta natte chamchamjaba bread ki dukan hangduna leiba miyo amani hairami Vijay Kumargi asugumlaba wahasi tabada oza asinasu chingnaba amadi phawromi asigi matungda Vijay Kumarna sign tawduna tholok matam asidadi police officer asina check tawnabagdamak Vijay Kumar haina khoromi matam asidadi Vijay Kumarna mamai asibu leithoklami adumoinamak police officer asinadi mangonda sumna hairami aine nongonda kauba natte aikhoigi staff asida kaubani hairami asiguma mayam asi oibana oza asinasu amuk hena chingnaba am phawrami Vijay Kumargi mathakta hairiba numit asigi numidang asida Vijay Kumargi mayum asida church ta thengnagiba gunda team adu laktuna Vijay Kumarda sumna hairami nangna karigidamak FIR iribano hairami adubu Vijay Kumarna makhoi mayam asida asumna hairami FIR dubu aina withdraw tawgara hairami nakal amromdar mo oza aduna mahaki laptop aduda Vijay Kumar sibu police ra haina check tawnabagi search tawrami adubu mu Vijay Kumargi jum asidana mu gunda sing asina Vijay Kumar sibu phuba hawrami aduga muksu gunda sing asina Vijay Kumar sibu phaduna makhoi team adura sumna hairami angang nupi macha adubu phadu lao hairami matam asidadi Vijay Kumarna sawraduna maham asileiriba miyoi sing asibu mathang mathang phuba hawrami nakal amromdana mo oza asina laptop adura search tawribaduda Vijay Kumar si IPS officer amagi photo ama thoraklami asina maram oibana Vijay Kumargi mayum aduda hairiba nubit asigunu madang asida laklami adubu Vijay Kumargi mayum asidadi Vijay Kumarna maham asilakliba gunda sing asibu mathang mathang phurami adudagi Vijay Kumarna oza asida mahaki thainagi wari kharabu liba horoklami Vijay Kumargi wari na horokpada school amada gunda kaya ama laktuna ju thaktun laklami hairiba gunda sing asing marakta Vijay Kumar laktuna gunda sing asibu mathang mathang phuduna school asidagi tanthokirami mathangi numita muk Vijay Kumargi mamana Vijay Kumar sibu mahaki nupi lohongnabagidamak engagement amagidamak laklami makhoigi engagement gi wari sanarak matam asida Vijay Kumargi mamana mangonda sumna hairami pandit na aikhoida hairaklabani nang handaka luhongogdaba tarbadi chai ahum lohongba jaroi hairami asigi matungda Vijay Kumar amadi mahaka luhonggodoriba nupi makhoi ani si
yum asig mathakta kakatuna wari sanarami matam asida nupi asina mangonda sumna hairami aidi nanga luhongo pamde asina maram oibana akhoi family asida aibu nangna pamde angta haibiyu hairami masina maram oibana Vijay Kumarna makhoi gi jum asig manung changla matung asidadi makhoi gi family sing asiga loinana dance torami aduga muksu mahakki mamada asumna hairami nupi asina aibu pamdre hai chatlase haiduna makhoi ni jum asidagi halaklami Vijay amadi mahakki mamana mayumda halakpa matam asidadi makhoi car asida anga amana pochai kharabu layu hairami adu Vijay Kumarna nangi pochai sing asi leiba ngamoi nangdi hojik school chapagi matamni nang boine school tharapadi nang school chakadra hairami adu anga asinadi Vijay Kumarda asumna hairami ai school chappa ngamoi hairami asina maram oibana Vijay Kumargi mamana paisa kharo pudoktuna post sing asi leinebagi toromi adu anga asinadi Vijay Kumargi mamada asumna hairami ai paisa pamde chak lamana jadre kariu makhara chana boine pibiu hairami hairi matam asidadi anga ngasigi mache asi laklami mache asiju mamit nama tanglami aduga musu manaupada asumna hairami aikoina maham asida wari sanaba jade haibasi nangna khangba natra hairami adubu anga asinadi mache asumna hairami aina wari saraba nate iyamba siga wari sanabane hairami aduga musu mache asina nupa asida asumna hairami aikoina wari sanaribasi uba tarabadi inaupa asibu jamna thina phubiragani hairami matam asidadi Vijay Kumarna anga nupi macha asida asumna hairami nakhoi kanana phugadorubna hairami adubu tanja asidadi workshop to nupa ama laktuna angang asing makokta jona thomlami aduga musu nupa asina angang asida asumna hairami nangonda nupa asina kari hairibno hairami adudagi anga asina workshop to nupa asida asumna hairami car adu phamliba iyamba duna aibu school kaningbra hain hanglai hairami adudagi nupa asina Vijay Kumarda asumna hairami asigumlaba bikhari mayam asibu nangna school tamamba ngamgudra nangi nasak asi jamna fajai nangi namana karibu chaduna polibno hairami aduga musu nupa asina Vijay Kumarda asumna hairami nang mahom asidagi jamna tuna chakro hairami masig matungda makhoi traffic light asi on toroktuna Vijay Kumarna makhoi gari asibu thoroklami matam asida Vijay Kumarna mahakki mamada asumna hairami ima ai thapak khara lei nang mahom asida ngahakta leiramo haiduna mangonda thina nganglakhiba workshop tawriba nupa asigi manakta laklami matam asidadi nupa asina Vijay Kumarda asumna hairami nang ngasidi soidana hospital chalagani hospital chaningdaba tarabadi mahom asidagi jamna tuna chakro hairami adubu Vijay Kumarnadi mi usitabagi mawngda nupa asina hairibasi tadabida maham asidagi chattabida leirami adudagi nupa asina sawaduna Vijay Kumarda fura kain taw matam asidadi Vijay Kumarna nupa asibu sorok adugi mayada tana tandanu furami adubu nupa asiga thabak tawminaba miyoi kaya amana mahakki manakta laktuna asumna hairami miyoi asi kanano hairami adudagi nupa asina Vijay Kumarda asumna hairami aigi mising asi ubada nang kireba natra hairami adumoinama Vijay Kumarna mangonda asumna hairami nangi mi manga kitang sibu hairami adumoinama nupa asina Vijay Kumarda asumna hairami nangbu karamba school tamlakba miyoi no hairami aikhoi miyoi aside tarahumdoini nangna karigi manga hairibno nangi spec adubu amukta lakthoktuna jengo hairami adudagi Vijay Kumarna saroduna hairiba miyoi sing asibu sorok asi mayada koitan tanaduna pangphudu phurami mahakna miyoi sing asi phuba lor matungda miyoi sing asidi hospital asida layengnabaidama laklami hairi matam asidadi doctor asina makhoi gi sokliba sing asibu layengbiduna asumna hanglami nakhoi asi kanana phuraklibno nakhoi masen phunabra hairami adu nupa asinati asumna hairami akhoi masen phunaba natte hairami adudagi mu doctor asina asumna hairami adudi matau karamna soklibno hairami adudagi nupa asina mu doctor asida asumna hairami nupa ama laktuna akhoi phuramlibni hairami adudagi doctor asina mu mangonda asumna hairami nupa adu gunda oirangani hairami adumoina mu nupa asina doctor asida asumna hairami akhoi phuraklibasi gunda natte police amanani hairami adugu musu mahakna asumna hairami police sing asina akhoi bu maham asida punu laklibani hairami adudagi doctor aduna police adu karai laiga hairami matam asiri nupa asina asumna hairami mangda leplibasini hairami adugu doctor asina Vijay Kumargi assistant oriba habalda Gajendra kauduna asumna hairami nang maham asida amukta changlau miyoi sing asi karigi phuribno hairami adubu Gajendra nadi doctor asida asumna hairami makhoi sing asi phuribasi aina nate aikhoigi sanani hairami madudagi doctor asina mangon asumna hairami nakhoigi sardubu kawro hairami matam asidadi Gajendrana makhoigi sar asida phone tawduna mathakta amukta karo hairami matam asidadi Vijay Kumar si doctor asigi manakta laklami adu doctor asina mangon asumna hairami nangi spec adu laktho hairami asina maram oibana Vijay Kumar laktholami aduga musu doctor asina mangon asumna hairami miyoi sing asi nangna phuribasi karigino miyoi bigi blood group si tongan tongali aduga sumathakta karigumba saru tekpa tarabadi saru amabu oisanabu honaba tha mari changi nang adugumba sing adu karimda khangdabra hairami adudagi Vijay Kumarna doctor nupi sida asumna hairami aina makhoi sing asi phuribasi
Sahi tarukta suda ngariba angangu mahakna makong kaktatuna lambi sorokta paisa nihali adugi sumatakta angang nupi macha amabusu mami tanghanduna paisa nihali asigumulba mahanga tawriba sing asi nangna city asida chap matam masida chakniba mi lising ama hena thengnagani haidba miyo sing asi makoina tawduna loina paisa nihalebni asina maram oibna aina phuribni hairami adudagi doctor nupi asina Vijay Kumar gi wahai ase tabada puning jamna nungsiraduna mahangna layanglamba miyo sing adubo nungsidabagi mongda thina tawbirami masina maram oibna nupa aduna nare haraglami haiba tanja asidadi Vijay Kumar na kanbikhiba makong teklaba mami tanglaba angang sing asibu maham asi laklami adudagi makong teklaba angang aduna Vijay Kumar da asumna harami yamba nangna khoibu school thagna haibadu Hindi medium da tamu haibra English medium da tamu haibra amukta haibiyu hairami adugo muksu makong teklaba angang adugi machi aduna Vijay Kumar da asumna hairami yamba ai hujik school chappa ngamkhiroi aigi mit asi tangdrun leire aigi mit asibu hana layangbiyu hairami angang sing asi wais tabada Vijay Kumar chi thawai jamna nungai jaramde adugi sumatakta doctor nupi sisu mamitagi mapi taraklami adudagi Vijay Kumar na mahaki driver oriba Gajendra sumna hairami angang sing asibu maham chap chaba hamamada puduna thamlamu ai hayeng unagi hairami Vijay Kumar gi wahai tabada angang sing asina thank you yamba hairami adugi sumatakta Gajendra na angang sing asibu puduna charkhirami maham asidagi asig matungda doctor asina Vijay Kumar da sumna hairami nungsa jamna sai nang lorhokliba spek adu upsalu hairami adugi sumatakta nang lohonglabra natraga pakhang la hain hanglami matam masida Vijay Kumar na mangonda asumna hairami ai pakhangni lohongdri hairami masina maram oibna doctor asina adudi yamna fare hairami hari matam masidadi doctor asigi marup amana Sumita nang maham masida amukta lao haina kauraklami adudagi doctor Sumita asina maham masidagi chakhirami adu menu Vijay Kumar na doctor asida nang amukta ngaiko hairami adugu musu Vijay Kumar na mangonda asumna hairami aikhoini hojikpudi wari sanare mathang karamba kanda unase hairibuno haina hanglami adudagi doctor Sumita na mangonda asumna hairami horen pung nipanda aikhoigi backup matamni adugi matungda unase hairami Sumita na mangonda pung nipanda unase haibasida Vijay Kumar na asumna khalami number nipana asidi aigi favorite number ni haina hairami asigi matungda numit asigi numidang asida Vijay Kumar amadi Dr. Sumita makhoyani si bus asigi manungda phamduna wari sananu laklami matam masidadi Dr. Sumita na mangonda wahi amata hairamde asina maram oibna Vijay Kumar na mangonda asumna hairami ai icham chamba miyo amanate deputy commissioner ni aigi makhada assistant commissioner ani lei adugi sumatakta inspector taranipan SI kuntare lei hairami adudagi Dr. Sumita na Vijay Kumar da asumna hairami aina nangbu ngasi hospital adu thengnaba adudagi nang asibu sahi chama chupna aina kawba ngamlaro hairami hariba tanja asidadi bus asi conductor laktuna nakhoi karar chakadobno paisa piro hairami matam asidadi Vijay Kumar na Dr. Sumita da asumna hairami chakadaba lambidi jamna sangi adubu maham asida bus conductor gi mahutta pandit ama darka oi adugi sumatakta mangan sutra ama darka oi haina Dr. Sumita da hairami Vijay Kumar gi wahai asi tabada Dr. Sumita si jamna harau jarami nongala matungda mu Vijay Kumar na mahaki office chatnabagi damak mahaki driver oiba Gajendra da sumna hairami ngasi dhapak jamna lei jamna thuna chatlaji haiduna gari adugi manungda phalmami adubu Gajendra na Vijay Kumar da asumna hairami sir haiduna makhul adubu gari adugi maninga thilami matam masidadi Vijay Kumar gi mama asina nangna office chatpada aibusu aikhoigi marup amagi lohongphamda amukta thambiramu hairami adubu Vijay Kumar na gari adudagi kumthaduna mahaki mama da asumna hairami ima aina chatlibasi government gi thabakni nangbu thinba ngamoi nang maham asidagi octo ama pharga chakro hairami adubu mahaki mama nadi jamna sauninglami matam asidadi Gajendra na Vijay Kumar gi mama asibu kauduna asumna hairami nangna chatnabagi dama octo lakle haiduna Vijay Kumar gi mama asibu octo asida thakhirami asigi matungda Vijay Kumar amadi mahaki driver Gajendra gi loinana Dr. Sumita gi manakta laklami matam asida Vijay Kumar na mahaki girlfriend Sumita da phone tawrami adubu mahaki nupina phone asibu oktuna mahaki mamangda jana fajaraba sari amabu setun laklami adugo musu Dr. Sumita na Vijay Kumar da asumna hairami aidi ngasi punsigi ahan moina sari setpani sari asibu selaga mingchena jengmatam aduda aigi sagasi jamna fajarame asina maram oibna hauji aikhoi ani chatlase hairami adubu Vijay Kumar na mangonda asumna hairami aikhoi hauji kalada chakadumna hairami adubu Dr. Sumita na mangonda asumna hairami aikhoi ngasi aigi marup amagi lohongpham lei lohongpham da chakadubni hairami adugo musu Vijay Kumar na mangonda asumna hanglami nang matau karamna chakadumna hanglami adubu Dr. Sumita na mangonda amu asumna hairami ai octo ama pharaga chakani hairami adudagi Vijay Kumar na muk Sumita da nangi asuk fajaraba dress asibu setuna
matau karamna okto tongdun chakradubno akhoi gari asida chatlasi harami matam asidadi Sumitana mu mangonda asumna harami asidi sarkari gari ni matau karamna chakadurubna harami adu Vijay Kumar mu mangonda sumna harami sarkari gari orbasu akhoi sarkari gi thabak tawribasidi Gajendra nang Sumitada amukta gyan tahalu harami adudagi Gajendra na Vijay Kumar da asumna harami sir nangna ayukta noigi namada haikhiba adugumna chamanana copy tawduna Dr. Sumitada hayu harami Gajendra gi wahas tabda Vijay Kumar na asumna harami akhoi sarkari gi thabak tawbanina sarkari gi thabak tawbumna noisu mating pangba ngamgani harami Vijay Kumar gi wahas tabda Gajendra su jamna ngakladuna sarna haribadu chumle harami matam masidadi mu Dr. Sumitana Vijay Kumar da asumna harami aigi friend singsu lakpa jagadra harami adubu Vijay Kumar nadi mahak matha sarami madudai Gajendra na jagani harami masina maram oibana Dr. Sumitagi maruk kayama gari asigi maningda phalami adubu Dr. Sumitadi Deputy Commissioner Vijay Kumar gi phaigal adu phalami masina maram oibana Vijay Kumar na Gajendra da asum hanglami aikoina chakkaduri mahamasi pung kya changani harami adudagi Gajendra mangonda asum harami sara aikoina koirega thauba tarbadi pung ani changani harami Gajendra gi wahas tabada Vijay Kumar na hoi fare adudi chatlo harami masig matungda makoina lohongpam asida laklami makoina lohongpam asi jaro matung asidadi Dr. Sumitana Vijay Kumar da asumna harami nangsu manung changlusi harami adumoinamak Vijay Kumar nadi ai askumlaba function asi hainadi harami adudagi Dr. Sumitana mangonda asumna harami aikhoisu chahi amani gi matungda asigumlaba function tawduna lohongdu natra harami masina maram oibana Vijay Kumar bu Dr. Sumitaga lunena lohongbam asida laklami makhoi anina lohongliba nupi asigi manakta jawro matung asidadi Dr. Sumitana nupi asida khuji amasu sibirami hairiba tanja asidadi Vijay Kumar na mahak manakta leiriba angang amu pamlami aduga muksu Vijay Kumar na Sumitada makhutna sign tawduna angang ama poksa harami adumoinamak Dr. Sumitana di mangonda aikoi angang ani pokani haduna sign tawraklami hairiba tanja asidadi lohongliba nupi asigi mapa asina Vijay Kumar da asumna harami sar nangbusu amukta changduna arsiba ki chandona sibu amukta nambiu harami adumoinama Vijay Kumar na mangonda asumna harami aikhoidi chamchamlaba mi macha amani harami matam asidadi nupi asigi mapa asina Vijay Kumar da asumna haraglami sangsar sida achawa macha haibasi karimta leite punsida afaba tawrabadi afaba ngata oigadobna harami masina maram oibana Vijay Kumar na lohongliba nupi asigi manakta laktuna chandor munamlinga matam asidadi lohongliba nupi asigi maningdagi mahaki mama bu tholoktuna Vijay Kumar da kauraklami asina maram oibana Vijay Kumar se angakpong phawrami asig matungda Vijay Kumar na Dr. Sumita asibu makhoi gi mayimda poraklami matam asida Sumita amadi Vijay Kumar gi mama ga makhoi ni phamdun lerami matam asidadi Vijay Kumar di makhoi gi chakchang asida makhoi ni thaknabagi coffee bu lolami adubu Vijay Kumar gi mama na mangonda sumna harami nangna porakliba nupi asi aina pamde nang lohongba jaro harami asina maram oibana Vijay Kumar si thawai jamna nungai jaramde adugi sumatakta Vijay Kumar gi mama na mangonda sumna harami nupi asi nangna porakliba Muhammadu da amu hanna thilusu harami asina maram oibana Vijay Kumar na Dr. Sumita asibu mahakna intern tawriba hostel adu thinba laklami makhoina hostel asi jawro matung sidadi Dr. Sumita na Vijay Kumar da sumna harami ngasi ayu nangna aibu umatam adudadi nangi maithong asi nokton lei adubu hojik nangi maithong asi yamna nungai tribasi karigino aingonda amukta hayu hairami adu Vijay Kumar na Dr. Sumita da asumna harami ai ngasidi mujamna nungai te harami adugo musu Vijay Kumar na Dr. Sumita da asumna harami aigi mana nangonda karibu harake amukta haibiyu harami adudagi Dr. Sumita na Vijay Kumar da asumna harami nangi namana ai asibu nangi namau oiba pamde hairi harami Sumita gi wahai tabada Vijay Kumar si thawai nungairamde adubu Sumita na amuk nokladuna Vijay Kumar da asumna harami nangna thawai nungaitabasi jongi saktam mali nangi namana aingonda kari asengba harake haibadu ai wari loina lirage haiduna mangonda wari asibu liba horami Sumita na Vijay Kumar gi mayumda mahaki mamaga wari sanarigi matam aduda Sumita na Vijay Kumar gi mamada asumna harami ai asi piklingaidagi aigi ima asi masak khanglaktre aigi pana jolakpani asina maram oibana ima nangna aibu nangi nachamakni haina khanduna namau oina loksanbiu harami matam asidadi Vijay Kumar gi mamana Sumita da asumna harami aina karigumba nangbu loksandana ichaga nanga saunhanba tarabadi aigi punsi si jamna nungairoi asina maram oibana nangbu aina aigi ichamakni haina khanduna lohongani harami hairibu wahai sing asibuni nangi namaga ibani nakhoi jum adura sanarakpudu harami Sumita gi wahai stabada Vijay Kumar si mamitagi mapi taraklami adugo musu Vijay Kumar na Sumita da asumna harami atopo wari kari di harake harami
ꯃꯗꯨꯗꯒꯤ ꯁꯨꯃꯤꯇꯥꯅ ꯕꯤꯖꯦ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯣ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯖꯦ ꯀꯨꯃꯥꯔ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯔꯥꯎꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯃꯤꯇꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯁꯤꯅ ꯇꯥꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯕꯦꯒ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯂꯪꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯁꯨꯃꯤꯇꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯋꯥꯔꯗꯦꯟ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯨꯃꯤꯇꯥꯅ ꯕꯤꯖꯦ ꯀꯨꯃꯥꯔꯗ ꯀꯤꯁ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯂꯥꯛꯇꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯔꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅꯗꯤ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨ ꯔꯥꯎꯟꯗ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯍꯜ ꯑꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯇꯪꯈꯥꯏ ꯑꯃ ꯍꯥꯡꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯍꯜ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯤ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯍꯜ ꯑꯁꯤꯕꯨ ꯕꯤꯖꯦ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯁꯤꯅ ꯕꯤꯖꯦ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯖꯅꯤ ꯀꯧꯏ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ IT ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕꯅꯤ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯀ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔ ꯐꯥꯎꯕꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅꯤ ꯃꯈꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯆꯦꯟꯈ꯭ꯔꯦ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯛꯑꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯄꯨꯂꯤꯁ ꯑꯃ ꯂꯩꯍꯧꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔꯒ ꯎꯅꯅꯕꯒꯤ ꯊꯥꯔꯛꯄꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯥꯏꯜ ꯑꯃꯗꯤ ꯐꯣꯇꯣꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯕꯤꯖꯦ ꯀꯨꯃꯥꯔꯗ ꯄꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯔꯖꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯤꯕ IT ꯀꯝꯄꯅꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯖꯅꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯖꯦ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯌꯨꯛꯀꯤ ꯁꯤꯐꯇ ꯉꯥꯛꯇ ꯂꯥꯛꯄꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯌꯦꯡ ꯑꯌꯨꯛ ꯁꯥꯔꯒ ꯎꯅꯍꯟꯒꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯖꯦ ꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯐꯨꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ नुपा असिना विजय कुमार दा असुमना हारमी हौजिक खुदकता मियोइसिंग अदुबु उनहनगे हारमी असिगी मतुंग नमु विजय कुमार ना महम असिदा सिक्युरिटी गार्ड ओरिबा मियोइसिंग असिगा वारी सानरमी मतम असिदा गार्ड सिंग असिना मंगोंदा असुमना हारमी सार अखोइगी IT कंपनी सिदा गेट मरी लै अदुगिसि मतकता महम असिदा सिप अहुम थोना मी लिसिंग 15 नि थबक तौरिबसि मतौ करमना नुपी अदुबु करमबा गेटतगी चखिबुनो हाइबदु खांगदुबुनो हारमी अदुदगी विजय कुमार ना नुपा असिदा असुमना हारमी गेट खुदिमकता CCTV कैमरा लेब नत्रा अदुदगी खंगबा जाबा नत्रा हारमी मसिना मरम ओइबना सिक्युरिटी अदुना जागनि हारगलमी मसिगी मतुंगदा मखोइगी CCTV कैमरा गी रेकॉर्डिंग अदुदा नुपी अदुबु करोमदगी चखि हाइना चेक तौबा होरमी मतम मसिदा मखोइना सुम चेक तौरक मतम मसिददी रजनी सारिबु नुपी असि गेट नंबर 3 दगी थोखिरमी मसिना मरम ओइबना विजय कुमार ना कैमरा बु ऑपरेट तौरिबु नुपा अदुदा असुमना हारमी अमुक्ता जूम तौचलओ हारमी अदुदगी नुपा असिना जूम तौचलग मतम मसिददी रजनी सारिबु नुपी असि महम असिदगी वारी सानदुना थोखिरमी असिग मतुंगदा विजय कुमार ना गेट असिदगी थोलक्तुना नुपी असिबु करोमदगी चखिबुनो हाइना माकी वाखन सागलमी अदुदगी विजय कुमार ना मखोइगी पुलिस सिंग असिबु थादोक्तुना IT कंपनी की नाकन लेरिबा लमहांग अदुदा कोइथि थीलमी मतम असिददी पुलिस ऑफिसर अमना विजय कुमार दा असुमना हारमी माकी मोबाइल फोन असिबु फंगे हाइदुना पिरमी नोंगाला मतुंगददी मियो अनि खंगना मखोइ सन सेनबा लाक्लेमी मतम असिददी रजनी सारिबु नुपी असि तादुनु लेरमी असिग मतुंगदा नुपी असिबु हॉस्पिटल असि लेरमी मसिन मरम ओइबना विजय कुमार ना नुपी असिबु उनबा लाक्लमी मतम असिददी महम असि लेरिबा डॉक्टर असिना विजय कुमार दा असुमना हारमी रजनी सारिबु नुपी असि महाक असि नुमि हुमनि चुमना मियोय क्या अमना रेप तौबिरे अदुगि सुमथक्ता जोना महाकी इंटेस्टाइन सिता थिंजंग्रा हारमी डॉक्टर असिगि वायसि ताबदा विजय कुमार सि थवाई नुंगाइतदुना जारे तुमिने लेरो हारमी असिगि मतुंगदा विजय कुमार ना रजनी दा असुमना हारमी आई असि नंगी नयाममकनि हाइना खल्लो मथंगदा अतोप नुपीसिंगदा अमोना नगोना थोकलिबा असुमना थोक्तनबगिदमक आइना मियोइसिंग अदुबु लमन खुंगनी अमुक्ता हाइरो हाइरमी हाइरिबा तंजा आसिददी मखोइगी पुलिस सिंग असिनसु कैमरादा रेकॉर्ड तौरमी अदुबु रजनीना विजय कुमार दा असुमना हारमी आइगी सासि खांगबा ngamdre डॉक्टर दा अमुक्ता हाइबियु सिनबगिदमक हारमी वाहेसि हारमलगा नुपी असि महमसि सिखिरमी मसिगी मतुंगदा रजनीगी संस्कार तौनबगिदमक मखोइ म्याम असि लाक्लमी मतम असिदा
Rajiniगी mapana Vijay Kumar da asumna hairami mahak asi luhongnabagidamak wari sanadun leiribani adubu aigi chanupi Rajinina manaupi asibu doctor tamlibani mahakpu doctor tamnabagidamak luhongbu phawbu mahakna jadribani hawjikti matau karamna ichanupi siju doctor tamangadubno aigi punsi asidi kaptuna dum leiragani haiduna Vijay Kumar da hairami aduga musu ahal asina Vijay Kumar da asumna hairami aigi chanupi da asumna tawriba sing asi amukta laman khumbiyu hairami sinasi ulaga Theri hairiba movie sigi ahanu part ki aru boizare aduga mayamna second part jengnabugidamak channel asibusu sungsoi soidana subscribe tawbiramu